Pray for Manipur haiba ngasi covid na warba matam sida Manipur state kidamata short kuramba worship kaloina pradhana tominabagi thauramama lagliba sagunche tanglipan umidang gi pungtare taba matam da pangtominagani hariba program sida kai komnajariba Pastor Tony Wassel UK dagi Manipur gi damakta pradhana tobiriba pastor sigaloina na fellowship tominagani maru mapang kudimana yawiyu masigi mangoina na manakeni ta kelembang na ekoi kurima kida makta pradhana tobigi so thagat pagi isai so pubirakani ekoi mya yawmina si bor pamina si thank you Aji oiba covid pandemic matam sida logos fellowship na mayang gi damakta ko haidigi sungna matam sida wa matam sida isoi wahi da thogat na gi damakta adum na ba praise and worship service kalona na Date 8 की evening service ओइना पुंगतरे तकी एकoi अदोंगबा pray for Manipur हाइना मितोनबा अदोंगबा एकoi prayer service meeting मा एकoi पांथोक जगनी हाइ बिसिदा अदोंग सुसल याबियो अदना मयाम मिस तौबिगनो एकoi खुदिम बोर फंगिनसि एकoi इरमदम सिगी दमकता एकoi prayer तौरमसि उसी जरबा इरमदम सिदा लेबिनारिबा पुनमकता इसी पोलंगी माइगे देगी उंग सिंजबनी हाइसे मिसिगी हेना मपुंग फाबा international speaker Tony Wassel na Iswagi matasing gidamak amadi iramdam Manipur lagi miyam gidamakta afaba iswagi wahay haidok bigadori mayam pumnamak saruk yabiu saytaminase aduga speaker gi wapaw aminase koi bol faminase haibase andaki na mayam pumnamakta poknona hejari pangthok sagadori ba sunglaba thawai da bol fangma yaba thoram masi mayam punna saruk yabiu ai samoksu yajagani loinena thawai da sakot matam da tangdu laitaba lamdam ama porkan have simayam da paujin jari mayam su lapiu mayam su yawiu do bor famina se nusi ba maru sing mayam soi dan lapiu ko mayam sore punna bor famina se Logos worship team da isor khurumba siga loinena ko mayam punna bor famina se mayam su saruk yabiu amasung mayam su bor fangbiu aduk amukan na mayam da tanjani baludi hairu program sigi da makta ko matata kijari ba Zoom ID password se chambiraga yawminasi aduga karigumba chinaw sing yawba adu khudung chada ba singi damakta koina YouTube amadi Facebook ki kuthang na koi live telecast pijagani ayam soidana bor community hamisi hajige aduga arui boina Logos Gospel Ministry LGM haidiba channel si ayam subscribe to view matam view oiba powerful speakers in the loina na ayam damakta Logos na tawag ngamba wijagi han ayam da ko suara